Ima Leibakidamag Thawai na Ponthapi Kraba Athouba Athoubi Singbu Ningsing Laduna ngasi Nongpok Sanjenbam da Athouba Singi Ningsing Numit Thauram Pangthokre. Observation Committee Athouba Singi Ningsing Numit Lisingani Kungamanga na senduna pangthokiba thauram aduda sarugyakiba miyamna natki oiba fizet leiteng set induna Athouba amadi Athoubi Singi mitamda haikalaika tamke. Thauram aduga mari lainana Observation Committee asigi Chairman oina thau puriba Maibam Ningthem Pishakna Phongdokhibada Manipur gya punbagi saktam sagatnaba hotnabada laikidraba Athouba Athoubi Singbu ikai khumnaba utpa oina ngasigi thauram asi pangthokpani. Kumsi chahi ki oinadi irang na maram oiraga pak chawna pangthokpa ngamdre lakadauriba mathangi chahidadi Imphal East ki manung channa Sanjenbam da lairiba khudengsa bi chingdolda Athouba Singi khubam khinduna ngasigi Ningsing Numit asi pak chawna pangthoknaba pandam thamli. Olakpa chahida thamliba pandam asi mangfaunanaba haujiktagi hauna khubam semgat sagatpagi thabak paikhatpa haure haina mahakna phongdokhi. Handakti akhoi yam pikna pangthok chare adu mathangi chahidadi akhoi mathakki leiriba chingsida akhoi khubam amamam su chananaba akhoi hujik thabak paikhatchaba haure aduga mathangdadi khara chawna akhoi sinjanaba kanna akhoi honajari ngasigi sidi akhoi hanadagi hana akhoidagi hana lebaki damukta thawai katkraba miyam sing makhoi singsida akhoina haikat laikat se tamjabani.